Haukiba tang tara mga da Churachandpur da laiba PC nursing home da chathakiba thawong aduda Chenaba Central Security Force ki personnel sing pungnifunipan ki Manungda Phaduna logi Oiba Thabak Loukhatkadabani haina kuki ki tungan balup kayana Churachandpur District ki DC District Police ki SP amadi Central Force ki mari lainaba singda matam thakre hiramasi ki matang da kuki NP Churachandpur kuki Chiefs Association Churachandpur KSO kuki Khanglai Luampi Kuki Women Union Amadi Kuki Women Organization for Human Rights na punno thok pacharola manahai hospital haiba Chenaba singi punsi kannaba mafam amani asigumba mafam amada security force na ahen basakti sizinaraga mifam mipun tawnaba honarakpa haiba si yaba ngamloi maram aduna PC nursing home da mifam mipun chathanaba hotnabada iyawkiba central force ki personal singpungni funipan ni manungda buktawduna logi oiba thabak Loukhatkadabani maduna trabadi Churachandpur district ki DC district police ki SP amadi central force ki mathakta makhal makha kaya gi khongjang sangsin bagi warep lawrakani haina cherul asina makhatari